मालेमदा महौसागी होंगलक्लिबा इ ngасagi khal amadi prakriti imagi tamthiraba saktamsing matam matamgi oina thokli asiguma tamthiraba thodok ama handakta manipur gi none jila da thokre laibak thiraba thodok aduda lamdam asigi chakut thorang da saruk yaramba amadi laibak asibu ngak senbagi lamda thabak toramba isil inaw khara thawaina pontha pikre khara amana aso apan nanghore asiguma laibak thiraba awa ana tarba sing adugi damak laibak miyamnasu makoigi awaba da saruk yari imphal gi chithi asinasu awaba duda saruk yaba phongdok chari none jila gi makhwam marang chingda thokiba chingning khaibagi thodok asigi barakta manipur da covid-19 gi positive case masing khangen hengalakpa asina aikhoi pumnamakta charangnaba phauhindaba natte kari amuk hairugani covid-19 gi laichet manipur miyamna thengnakre laichet manungda miyamna thengnakiba awaba singadu ngarang ngahan ta thokibagum kaunadri marak asida covid-19 gi positive case khangen hengalakpa asimadi nungnang ningai oiri Rajya gi health director na manipur da covid-19 gi mari shibu web lakle haina phongdokiba wafum pauche singda yaukhrabanina aikhoi pumnamak henna section thorang lokhatpagi matam oire haijaningi covid appropriate behavior ngakna chatpa covid-19 gi vaccine dose suna kapthokpana singba si yamnamak tangai phadre laichet ama sandorakpa thingba haibasi dabu miyamna amatu oina thengnabagi mathau tari masiga loinana rajya gi haksal bibhagna manipur gi mapandagi changlakpa miyosing entry point singda covid-19 gi screening tawhanba haukhre atopa lokhatpam thokpa section thorang singsu makha tana lokhalakani haibagi thajabasu leiri manipur da tha asigi amadagi hauraga ngarang phawbuda chathakiba ban mahotsav gi choruk ama oina rajya sarkar yauna tongan tongan ba miyosingna u chara kaya paksana thakiba simakti hainingai leitana miyamna soidanamak thagat naramgani mukhyamantri nongthom biren masamukna lusingduna miyam ga loinana nomai singda u chara sing thaki mahaki lamjing makhada rajya sigi sing koksilakpa thingnanaba u chara paksana thabagi khongjang asi ban mahotsav palan laktringai digi haukrei masimakna manipur gi umang wamang koktarakpa thingnanaba rajya sarkar gi khongthang asi mityang sanba khongthang amagi makhada chatharakpani haibada haimanba thokloi tasengna manipur da umang paksana koktarakpa si thingnanaba u chara sing thajanba haibasida kanglup khaidana sogatpham thoi saruk yafam thokpra haina ningi masidi aikhoi gi tungi mirol gi yenglaga tawpham thokpa ithodangni covid laichet amara moiduna chahi khara imphal amadi tampaki mafam kayada kangchingba ratha jatra gi thorom pangthokna rudrabasu handak chahi gi oinadi mapung phana pangthoknari haibi yai imphal da mapung oina siri siri govindaji amadi iskon mandir da bhakta sa kaya tinduna kangchingki numit mapani gi oiba kumai asigi aroiba numit haibadi hayeng asisu kangchingba gi kumai pangthokani covid-19 gi positive case masing hengalakpa asigi yenglaga mi ka hena tinba tindaba haibadumadi aikhoi isa da leire matam gi matung inna manipur da lau panbagi matam oiraktuna tampaki lobuk singda lau singu gi thabak haunarakpaga loinana lobuk sing isang sangnarakle adubu mipainari badi lomi singna har phangnadabagi awaba mayoknari haiduna wakat kaya lakli matam kaya gi mamangdagi lomi singna lau singu bagi thabakta har sijinaduna lakli har marang kaina phangdabagi wathok kaya haukiba sahi singda taba phangki matang asida thamjaning wafam amana kendra amadi rajya sarkarna aikhoigi lau singu gi thabak asi organic ohensi haina lauri organic farming haibasi maktabu chemical har sijinadaba haibani maramasina pamdaba thoaningdaba thodok wathok thoroktanabagi damak amabu oire laumishingna har phanglaroidra haina mi paiba poknariba asi kohnanabagi damak lairiba ahoba asi yangsinpham thokpra khanjai Rajya sida single use plastic sijanaba tha asigi amadagi hauna thingkhre manipur plastic policy lisingani kunithoi chanaba haukhre khongthang asi plastic pollution na biodiversity da amadi atopalam singda soalakpa thingnanaba lokhalakpa khongthangni adubu single use plastic sijanaba thingnabagi thabak chapchana ground level da chatharibra haibidusu khangdokpagi tangai phadaba leiri miyamna matam kayagi mamangdagi sijanaduna laklaba pochak ama oibana hektamak thadokpa haibisisu tarai ba thabakti oiroidori masigi matangda mangjongna wakhal taminaba awareness campaign kaya pangthokpagi tangai phadaba lei sarkar gi mari lainaba official singna chapchana yangsinpham thoi single use plastic sijanaba na aikhoigi akoibagi pibam soonle hairabanina miyamnasu sijanadabana achumba oiragani laibak asigi presidential election July 19 da pangthoklagani kendrada BJP na lusingba NDA na common candidate oina puthokliba Draupadi Murmu president ki mikhal asiga mari lainana handakti Imphal da laklamki Imphal da BJP gi MP amadi MLA sing yauna mifam pangthoktuna lakatoriba mikhal asiga mari lainana khananaina kre amoromda Sri Nongthom Birena lusingba Rajya Sarkar asinasu Rajya gi sakhut thoranga mari lainana nongma kangdana khananainaba semgat sagaliba project sing yangchinbagi thabak leptana chathabagi pausing Imphal da phongu pauche sing da phongnari Manipur Tampaki jila singda Sagol Kangje gi playground semgatlagani haina su laukthokre Sagol Kangje masana si Manipur dagi hawdokhibani hairibani maramaduna masana si yokhatpa tangai phadi tawbutabu hawjik semgatkadoriba Sagol Kangje gi playground singadu palace compound leriba hapta Kangje bungi maraibuk kumnadi tahangumsi